Nó kiểu có thùng có thùng rồi ạ. ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯩꯗꯧ ꯀꯥꯆꯤꯟꯗ ꯑꯩꯈꯣꯏ ꯑꯕꯦꯔ ꯃꯁꯥ ꯇꯣꯟ ꯇꯩꯁꯟꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩ ꯁꯤ ꯌꯦꯡꯉꯨ ꯇꯨ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯇꯧꯗꯣꯔꯤꯕꯁꯤ ꯉꯁꯤꯗꯤ ꯑꯣ ꯃꯥꯏ ꯒꯣꯇꯔ ꯒꯣꯇꯦꯁ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯅꯩꯗꯣꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯒꯤꯁꯤꯅ ꯅꯩꯗꯣꯔꯤꯕꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯅꯦꯅ ꯃꯁꯥꯅ ꯍꯥꯏꯖꯕ ꯐꯥꯒꯤ ꯇꯧꯅꯦ Sewa faktor kuno eh. Sewa faktor kuno. ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯌꯥꯝ ꯀꯨꯏꯅ ꯑꯩꯒ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯔꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯥꯒꯤ ꯐꯤꯂꯝ ꯑꯃꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝ ꯑꯃꯒꯤꯗꯃꯛꯇ ꯃꯥꯁꯦ ꯆꯠꯇ ꯌꯥꯗꯗꯅ ꯆꯠꯂꯨꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯊꯦꯡꯅꯕꯗꯒꯤ ꯃꯤꯅ ꯄꯛꯇ꯭ꯔꯦ ꯍꯥꯏꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯅꯦ ꯑꯗꯣ ꯏꯅꯥꯎꯁꯦ ꯀꯨꯏꯔꯦ ꯊꯦꯡꯅꯗꯕꯅ ꯍꯥꯏꯅꯔꯒ ꯉꯁꯤꯁꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩꯗ ꯉꯁꯤꯗꯤ ꯀꯣꯏꯂꯔ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯀꯣꯏꯂꯔꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯀꯣꯏꯂꯔ ꯑꯩ ꯉꯁꯥꯏ ꯎꯠꯆꯈꯤꯕꯗꯣ ꯍꯥꯏꯇꯥꯔꯦ ꯀꯣꯏꯂꯔ ꯃꯣꯏꯒꯤ ꯀꯩꯅꯣꯔ ꯒ꯭ꯌꯥꯟ ꯇꯥꯗꯦ Moinadi ꯑꯗꯒꯤ haire. Koilarnena. ꯑꯗꯒꯤ ꯁꯤꯒꯤ ꯄꯣꯔꯛꯀꯤ ꯀꯩꯅꯣꯗꯨꯅ ꯑꯩ ꯉꯁꯥꯏ ꯎꯠꯆꯕꯗꯣ ꯄꯣꯔꯛ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯂꯣꯟꯕꯗꯒꯤ ꯃꯣꯔꯣꯛ ꯁꯨꯅꯥꯏ ꯂꯣꯏ ꯍꯧꯔꯦ ꯇꯧꯔꯤꯁꯦ ꯅꯪꯁꯨ ꯈꯤꯇꯪꯗꯤ ꯍꯥꯏꯔꯛꯎꯗꯅ ꯀꯂꯦꯖꯥ ꯅꯨꯡꯂꯦꯖꯥ ꯂꯣꯏ ꯆꯥꯔꯛꯀꯗꯣꯏꯅꯤ ꯅꯪ ꯉꯁꯤꯗꯤ Sadone kan. ꯑꯗꯣ ꯅꯪ Lem ꯉꯍꯥꯟ chawe kano se. ꯎꯝ Piece se. ꯑꯥ Mayang len makhauri dagi kano bu yobam jauri. Amuk to. ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯅꯤꯀꯣ ꯇꯧꯗꯣꯏꯁꯦ ꯃꯨꯛꯕꯥꯡ ꯑꯃ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯆꯦꯂꯦꯟꯖ ꯑꯃꯗꯤ ꯑꯣꯏꯅꯤꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯊꯥꯏꯅꯗꯤ ꯆꯥꯕꯗ ꯌꯥꯝ ꯐꯔꯛꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯈꯔ ꯀꯣꯏꯈꯤꯕꯗꯩꯔ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯃꯥꯏꯁꯦ ꯈꯤꯇꯪ ꯏꯀꯥꯏꯕ ꯊꯤꯈ꯭ರೆ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯊꯥꯏꯅꯗꯤ ꯌꯥꯝ ꯏꯀꯥꯏꯕ ꯈꯪꯉꯝꯗꯕꯅꯦꯕ ꯃꯥꯁꯦ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯤꯔꯒꯨꯝꯁꯦ Kay wari no. ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯊꯧ ꯀꯥꯆꯤꯟꯗ ꯑꯩꯈꯣꯏ ꯑꯕꯦꯔ ꯃꯁꯥ ꯇꯣꯟ ꯇꯩꯁꯟꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯩ Haine gida. ꯊꯥꯏꯅꯒꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯣꯡꯅꯕ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧꯅꯕꯅ ꯇꯧꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃो ꯑꯗꯨꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯏꯅꯥꯎꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯂꯤꯡꯛꯇꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯝꯒꯦ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯥꯒꯤꯁꯨ ꯗꯦꯜꯂꯤꯒꯤ ꯀꯨꯏꯔꯦ ꯅꯪ ꯊꯥꯒꯠꯇꯕ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯀꯩꯝꯇ ꯁꯨm ꯄꯥꯎ ꯀꯩꯅꯣ ꯇꯧꯔꯛꯇꯕꯁꯦ ꯁꯨꯝ ꯑꯦꯛꯇꯤꯚ ꯑꯣꯏꯗꯕꯁꯤꯗ ꯃꯥꯁꯨ ꯄꯣꯠꯁꯦ ꯕꯤꯠ ꯂꯩꯇꯕ ꯖꯥꯠꯅꯦ ꯑꯗꯨꯅꯅꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯐꯣꯂꯣ ꯅꯨꯡꯂꯣ ꯈꯔ ꯇꯧꯁꯟꯕꯤꯔꯣ Mayam ne active ꯂꯩꯔꯛꯇꯕꯒꯤ ꯑꯩꯅ ꯂꯩꯗꯕ. ꯑꯩꯒꯤ ꯄꯣꯠꯁꯦ ꯑꯃꯐꯥꯎ ꯁꯝꯅꯗ꯭ꯔꯕ ꯃꯁꯤꯒꯤꯁꯤ ꯌꯦꯟꯖꯥꯎꯅ ꯍꯥꯏꯇꯥꯔꯦ ꯇꯧꯗꯣꯏꯁꯦ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ Chawe aside. ꯑꯗꯣ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗꯅꯦ ꯁꯥꯗꯤ ꯌꯥꯝ ꯌꯥꯝꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯆꯥꯁꯤꯜꯂꯗꯤ ꯐꯨꯜꯂ ꯁꯤꯔꯅꯤꯕ Siona. ꯁꯨꯃꯥꯏꯅ ꯊꯥꯡꯖꯜꯂꯨ ꯀꯩꯅꯣ ꯅꯪꯁꯨ Keji ahum mukta. ꯀꯤꯂꯣ ꯑꯍꯨꯝ ꯑꯁ ꯂꯨꯝꯗꯤ ꯂꯨꯝꯃꯦ ꯍꯪꯕ꯭ꯔꯥ ꯂꯨꯝꯃꯦ ꯁꯤ ꯆꯥ ꯁꯤ ꯂꯣꯡꯉ ꯇꯥ ꯍꯥꯏꯊꯈ꯭ꯔꯗꯤ This Shengan. Like from puna compactune. ꯑꯗꯣ ꯑꯍꯥꯟꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ Wing ꯃꯁꯥ masala. ꯑꯃꯖꯥꯠ ꯑꯝꯇꯪ ꯐꯨꯒꯥꯏꯅꯗꯦꯗꯅ Ay kano. ꯄꯤ ꯑꯦꯝ ꯀꯛꯁꯜꯂꯛꯎꯔꯥ ꯈꯨꯟꯒꯤ ꯇꯧꯔꯔꯣ Sing yamdabida. ꯁꯦ ꯁꯤ ꯑꯍꯥꯟꯕꯒꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯒꯨꯝꯕꯅ ꯍꯥꯏꯇꯥꯔꯦ ꯍꯥꯎꯔꯦ Yarum. Asang man ka uwan da limit train. ꯍꯥꯎꯗ꯭ꯔꯥ Alright. ꯃꯁꯥꯗꯣ ꯈꯛꯇꯅꯦ ꯑꯇꯩ ꯆꯥ ꯌꯥꯗ꯭ꯔꯤꯍꯦ ꯑꯇꯩ ꯆꯦꯂꯦꯟꯖꯇ Position na thambanida. Takta pa yan no. ꯃꯁꯥꯗꯨꯗꯤ ꯐꯖꯅ ꯆꯥꯔꯗꯤ ꯀꯩꯅꯣ ꯑꯍꯥꯟꯕꯒꯤ ꯃꯨꯛꯕꯥꯡꯗ Isa haro mahau khangor makha tabde. ꯑꯗꯨꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯛꯕꯥꯡ ꯇꯞꯅ ꯆꯥꯕꯤꯔꯣ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯃꯤ ꯈꯔ ꯑꯗꯨꯒꯤ ꯕꯤꯠꯇꯅꯦ ꯍꯥꯏꯇꯥꯔꯦ Sina yen ka kan beda to ba. ꯀꯣꯏꯂꯔꯅꯤ ꯀꯩꯅꯣꯅꯦ ꯉꯁꯥꯏ ꯃꯆꯨ ꯉꯥꯛꯁꯪ ꯉꯥꯡꯉꯤꯗꯨꯗꯣ ꯊꯣꯡꯕ ꯍꯩꯇꯕꯩ ꯈꯔꯕꯨ ꯁꯤꯗꯤ ꯐꯖꯗ꯭ꯔꯕꯅꯦ ꯍꯥꯏꯇꯥꯔꯦ Nan to mo de. ꯇꯦꯅꯧ ꯃꯥꯟꯕꯤꯁꯤꯃꯗꯤ ꯄꯥꯝꯃꯨꯏꯌꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯇꯧꯒꯗꯣꯏꯅꯤ ꯀꯣꯠꯀꯗꯣꯏꯅꯤ ꯃꯁꯥ ꯂꯣꯏꯔꯕ Loi.
tin yo le he ngay em được bỏ ngai am jare kusu gumen ga pada lang le mi ma je James Bond manau pa bu ma le mi ne ngáo rồi bên này botox ka po ro nang ba ừ. botox sin ma na ka dai ne nang tap je ka tap sa ne do ya dra thì thả đi rồi ya ba du ja so adu di am challenge som nong cha sara ji mayam video si like so tau bi mai tar adu so are you ready yes okay extroverted ore ma ju di Tao 3 2 1 a start à bảo yaw kai nu yar wai jo ano bo mi ki type ta nó được có có không rồi ạ ye nan sa de những em nhòm này ya me nó hai cái gì nữa đi ở bên tháo ra cái gì nè cuộc san mai mình gần tao với con challenge so boy no à đấy si ku za ka ta am no mà sẽ gần là gì được xếp kìa con ngài ngao cái nào nhau quỷ đấy nó ta bảo nhau ngồi chỗ mình kìa sao không có ấy làm rồi đó làm mình nên tôi có gì rồi đó buồn tao được sao rồi đó wow rồi
ꯉꯁꯤꯔꯛꯇꯤ ꯀꯨꯏꯅ ꯁꯨꯝ ꯆꯥꯔꯨꯗꯕꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯆꯥꯅꯕ ꯍꯤꯡꯕꯒꯤ ꯇꯥꯏꯞꯇ ꯂꯩꯁꯜꯂꯦ ꯉꯁꯤꯗꯤ ꯑꯩ ꯋꯥꯔꯦ 이런 좀 되면 4만원이야. 하 4만원. 이런 뭐라 그다야 소금 이런 좀 살까 다 합니다 이 잘라 있네요. 이거 좀 먹자. 와살래 소금니고 소금니 간동이야 아 민기 아버지 나게 네. Không có cầu rồi mà tim. Không có cầu rồi. 이거 mình cũng 나간 담이잖아. 봐봐. 이거 알고 보면 식사 중에 쌀을 그렇게 지원보다 많이 많아 그렇게는. 와우 와브라 와. anh lên ngầm hai tay mèo nâng punishment ông pi rồi là cái gì vậy không thể. Tao chưa khen nào. phải anh này mà tôi ông ngasi cũng lạc bên ngoài tôi không mà nèo nó vai em cái gì mèo punishment ông cái gì mèo ba ngàn gạo 바로 이제 검사를 하고 이제 비자를. ngầm bagi em mà ru nó cũng thế là huy đi bây là cái mà ru giảm liên mẹ tại cái mèo huy đi bây giờ cái tàu của nó nó mai em phao xài trong tủ sân rồi mà punishment là cái này là này là mà ngasi gì mà khác cũng thế gì mèo mà tôi huy đi bây giờ 시기 후이지 사이드에 좀 상레이브네 이제 그런 거야. 저거도 막 하다 곰다락 뻥아이브네. 이도 남나버기. 아이 상레이브는 꽁꽁 갈라도 막 하라오나 싸리지. 매암 시 후이 비자로래 거 아니나 후이 비자로래 간다 거의 샤오놈 사람들 했다래. 비도 아도 시기 퍼니시먼트 했다래. 이나오게 마사조 카라게 부부 라울래 했다래 거. 마제 포틴 카퍼버 칸그래 두두나 매암. 시기 퍼니시먼트 했다래. 시들레리 봐 거기 시기 퍼링제. 시들레리 시 퍼링제 당기 나방은 꺄ම් 깔리게 하지 얘기되니. 스마이 또 사또이네. 오케이. ai mà kha cái puột các bạn tông cái tông thì có rồi chalo cái tông đi ya. Ta là quay qua. đây ta đi đôi này tông đây pos năng adu cái này punishment solution đôi ye cái mà Ai name ya được. Chong. name adu ngam batu ni cái puột kapa hai đi Yang lên khá sang rồi. Số sinh nhà vậy. như như Ok. ya sa Ôi trời gì tôi con này có. hay sa đi ông này anh khali ma tum kursi mana aksat ya isi ni dra Hollywood ki film number sat po era medra ma Mission Impossible. mission impossible ni na tam to ko khangau na utar kani he Ta ya buti. ai ni bola bisa sana loi ko to po ni he ai ai ya ra na ngasi ka tang lak pa si na mai to di ai na matung ngong lau ya rồi Xuôi bên. Ado ma'am sum ngaki nungay na ba tawbo na ita punishment je ado nang kari phao si mana ngasi gi kai challenge si ita Sen sinh sang hàm hậu ấy. Ha mà cái khẩn không ba. Sa đó. ade khang dre ba ado ma'am ma je hoi gi kui na nammin na ru da bani na hai ta re ko sa bi kitang di tap thara me ta re ai ju tap di tape ba ado Tapi do cha ba do yaad re ba. Ha
ꯊꯨꯅ ꯆꯥꯕꯗꯣ ꯉꯝꯗꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯇꯧꯍꯟꯅꯤꯡꯕ ꯀꯩ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯄꯅꯤꯁꯃꯦꯟ ꯑꯣꯏꯒꯦꯔꯥ ꯆꯦꯂꯦꯟꯖ ꯑꯣꯏꯒꯦꯔꯥ ꯑꯃ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯐꯖꯩ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯐꯖꯅꯁꯨ ꯐꯖꯩ ꯌꯥꯝ ꯍꯥꯏꯕ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯁꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎ ꯍꯧꯖꯤꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯀꯩꯅꯣꯗꯨꯁꯨ ꯂꯤꯡ ꯑꯦꯀꯥꯎꯟꯒꯤ ꯂꯤꯡꯇꯨꯁꯨ ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞꯆꯔꯝꯒꯦ ꯃꯌꯥꯝ ꯐꯣꯂꯣ ꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯣꯏꯅ ꯀꯥꯟꯅꯔꯁꯤ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯑꯝꯇ ꯍꯥꯏꯖꯤꯜꯂꯝꯃꯣ ꯁꯤꯌꯔ ꯅꯨꯡꯒꯤ ꯃꯇꯥꯡ ꯑꯗꯣ ꯏꯅꯥꯎꯒꯤ ꯅꯥꯏꯕꯔꯍꯨꯠ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏ ꯁꯥꯏ ꯅꯨꯡ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯝꯃꯣ 이까래 막 ꯏꯀꯥꯏꯗꯦꯍꯦ ꯀꯩꯅꯣꯅꯦ ꯀꯩꯗꯧ ꯏꯀꯥꯏꯗꯣꯏꯅꯣ 와 ꯗꯥꯖꯣꯟꯒꯤ ꯍꯣꯏ ꯀꯨꯝꯗꯤ ꯀꯨꯏꯔꯦꯀꯣ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤ ꯃꯤ ꯈꯪꯗꯕ ꯃꯤꯈꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯅꯤ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯗꯣꯏꯅꯤ ꯃꯥꯅ ꯍꯥꯏꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯏꯅꯗꯦꯀꯣ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯌꯥꯏ ꯑꯗꯨꯗꯤ ꯈꯨꯕꯤ ꯊꯥꯡꯒꯠꯂꯣ ꯀꯩꯅꯣ ꯁꯤꯕ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ